पामी नसी पुयाम अचौ खुमनचागी मयेक्ता कविता हिजमगी पूर्णिमा याये बिमोल अदो हौखिबा वैलेंटाइन डे दा नंगना पिरखिबा रेड रोज अइना लहोदबदो खल्लुरगा अइ हमना निंगम लगते नमितुदा नंगोंदा फावरमगदबा चैनादो अचुंबनी पूर्णिमा नुमितो अयम इकाइकी इसा फावनिकी जूलॉजी डिपार्टमेंट जंगमदना अइ नुमितो युमदा लकी नुमितो अयम कपकी वैलेंटाइन की रेड रोज तो इमिन पेना यंगजकी पूर्णिमा नंगमगनी खन्ना अइगी डायरी मनुंगदा चेक्सिना थमजकी मधुगी महिनाने अइना ngasi MPSC फाउदना SP बिमोल हाइदुना चखंगनरिबसे कपो पूर्णिमा से ककनो अइते थोपिकेसे बिमोल अइबु थमोय सेंगना नुसिब्रा अइदि बामोने अयें नखोयगी मुंग मनुंगदा पामदे हाइरक्लबदि मदुदने अइना वाना खंजरिबा पूर्णिमा अइ नंगु थमोय सेंगना नुसि नंग कनागी सोइबा यारोय नंगदी अइगिने पुंसिदा कनागुंबी अमतगा सखंगनक्त्रे पुंसिगी अहानबा नुंसिबदो नाहकने जात बिजात धर्मगी खेनबा अइगी इफमददि करिसु लेते मचागी अपाम खुदिंगमक्ता ngasi pawdasु ayatba piraktre नाहक थाजु पूर्णिमा नंग याउदना अइ हिंगबा ngamloi अइगी थमोय सेंगना नुंसिबसिबु नाहकनि काइखुमनबियुको असेंगमने अइगी नुंसिबसु बिमोल होंबा नाइरराय मतंगी खोंसना लेरिबा मकै लेंदना लेरगदि थासबियो ताकपिरिबा पुनमक अइगी लाइबक फबने अदो लंचिन फाबगी क्राइम दुदा नंगना इंगोंदा मधु कंदबा यादे वारी ले हाबदुबो नंग निंगसिंगनिब्रो मधुदा नाहकना तौखिबा थबकसिंग अदुगिदमक्ता इकाय खुमनबा उच्चरी लंचेनबगी बाबा IAS बसंता अइगा सेकेंडरी अमगी कॉलेज लाइफता नुंसिनरखिबा खोंगलोइदि ngasi बसंताना अइबो थादोकलमलगा हिंबा कनाबु लुहोंगदुदा फंखिबा मचा अहलनी लंचेनबा अदुगा नाहकदि मणिपुर यूनिवर्सिटी की जूलॉजी डिपार्टमेंट थेंगनखिबनी बसंतगा अइगा नुंसिनरिङै मतमदा करिगुंबा फिजिकल रिलेशन बरी अमता लैखिदे बिमोल नंग थाजौको नंगना लिबो वारी पुनमक अइ थाजदुना लाखिबने ngasisu अइगी थमोइना थाजरी थाजकिगनी अइगी पुंसिन हिंगिबा फावदे बिमोल नंगी पुक्चल चाबो मतौ अदुगिदमक्ता अइना नंबु ngमखै लेक्तना थागले नुंसिबा करिनो खंगदबा बसंत माबुदी वारवी फरी यारेसे अदो MU की जूलॉजी डिपार्टमेंट की एसोसिएट प्रोफेसर खर लोगदोरी मधुदा पूर्णिमा नंगसु सरुक यासिलको नंगदी PhD GRF नेट पास तौरबा क्वालिफाइड ओरबा मिशन सोइदना सरुक यावको होय अदुबु MU से अमोटपा डिपार्टमेंट मिसंग संग लेजदबा से लेतबा अइनबु करमना अइ लेरी नंगीदमक पूर्णिमा करिमता खनगनो नंगी अप्लाई तौगम थोपदा मधुदा तो मखा ताबदी अइ तौजगे थागजरी बिमोल नंगना अइबु नुंसिबिबा अइबु खनबिबा मिकुप खरगी तुंगदा कादो पुंसिक्सी बिमोल पूर्णिमा वा अमता ngangnade amana amagi maithong lotna yengnase mahausa laiремbina sembirakpada yauriba nupa nupi de yauriba ithil adumak बिमोल amadi पूर्णिमा दसु फावरखी बिमोल ना सेसेट ना कोनसिनजे पूर्णिमा वा अमता nganगदे ngौरबा माइथोंग अदो पुंगांग ngangsilai e thanglaba chimbal ani adugi kumhai कक्सिंगी लाइरेंबी नत्तना कनाना सुखंगलमलोय ngaiha matungda makhoi ani laptak amuk phaminai tanja duda sarjubala ingaw ngaw na changlai
ꯑꯩꯗꯤ ꯀꯛꯆꯤꯡ ꯒꯥꯔꯗꯦꯟꯒꯤ ꯅꯤꯡꯊꯤꯔꯕ ꯁꯥꯃꯨ ꯐꯤꯁꯥꯕꯤ ꯍꯧꯔꯤꯕ ꯍꯩꯐꯥ ꯂꯩꯄꯥꯟ ꯈꯨꯠꯁꯦꯝꯅ ꯆꯥꯡ ꯅꯥꯏꯅ ꯀꯛꯂꯕ ꯑꯁꯝꯕ ꯂꯩ ꯄꯨꯝꯅꯃꯛ ꯐꯖꯈ꯭ꯔꯖꯥꯠꯅꯤ ꯗꯥ ꯕꯤꯃꯣꯜ ꯐꯔꯦꯅꯦ ꯁꯔꯖꯨꯕꯂꯥ ꯄꯨꯡ 2 ꯇꯥꯗꯣꯔꯦ ꯗꯥ ꯕꯤꯃꯣꯜꯒꯤ ꯄꯣꯛꯐꯝꯗ ꯑꯃꯨꯛ ꯆꯠꯂꯨꯔꯁꯤꯕ ꯅꯣꯡꯃ ꯆꯠꯂꯨꯔꯁꯦ ꯑꯁ ꯌꯥꯗꯦ ꯍꯧꯖꯤꯛ ꯆꯠꯂꯨꯁꯦ ꯍꯥꯏꯕ ꯑꯁ ꯐꯔꯦ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯃꯈꯣꯏ ꯒꯥꯔꯗꯦꯟꯗꯒꯤ ꯀꯨꯝꯊꯔꯛꯂꯦ ꯑꯃꯗꯤ ꯂꯦꯞꯇꯅ ꯊꯣꯛꯂꯛꯄꯅ ꯀꯛꯆꯤꯡ ꯋꯥꯏꯔꯤ ꯌꯧꯔꯦ ꯕꯤꯃꯣꯜ ꯑꯩꯒꯤ ꯏꯇꯥ ꯄ꯭ꯔꯣꯃꯤꯂꯥ ꯍꯣꯏꯔꯣꯝꯗ ꯍꯥꯟꯅ ꯆꯠꯂꯨꯁꯤꯔꯥ ꯑꯥꯗ ꯏꯂꯦꯛꯇ꯭ꯔꯤꯛ ꯄꯣꯁ ꯌꯨꯡꯂꯤꯕ ꯊꯣꯡꯒꯥꯜꯁꯤꯅꯦ ꯕꯤꯃꯣꯜ ꯄ꯭ꯔꯣꯃꯤꯂꯥꯒꯤ ꯊꯣꯡꯒꯥꯜꯗ ꯒꯥꯔꯤ ꯈꯥꯝꯃꯤ ꯕꯤꯃꯣꯜ ꯄꯨꯔꯅꯤꯃꯥ ꯑꯃꯗꯤ ꯁꯔꯖꯨꯕꯂꯥ ꯄ꯭ꯔꯣꯃꯤꯂꯥꯒꯤ ꯊꯣꯡꯒꯥꯜꯗ ꯆꯪꯂꯛꯏ ꯄ꯭ꯔꯣꯃꯤꯂꯥꯅ ꯃꯈꯣꯏ ꯆꯪꯂꯛꯄ ꯑꯗꯨ ꯎꯕꯗ ꯊꯥꯖꯗꯕ ꯑꯃꯒ ꯂꯣꯏꯅꯅ ꯍꯩꯃꯥ ꯌꯥꯝ ꯊꯥꯖꯗꯤꯌꯦ ꯑꯩꯈꯣꯏ ꯂꯣꯏꯅ ꯍꯧꯅꯔꯒ ꯑꯦꯁꯄꯤ ꯌꯥꯎꯅ ꯐꯥꯕ ꯂꯥꯛꯂꯤꯕ ꯄ꯭ꯔꯣꯃꯤꯂꯥꯅ ꯊꯥꯏꯅꯒꯤ ꯂꯩꯈꯜ ꯇꯥꯕ ꯌꯨꯝꯖꯥꯎꯒꯤ ꯃꯒꯣꯜꯗ ꯐꯤꯗꯥ ꯊꯥꯏ ꯈꯣꯡꯎꯞ ꯌꯥꯎꯅ ꯀꯥꯔꯛꯑꯣ ꯂꯧꯊꯣꯛꯎꯔꯅꯣ ꯄꯨꯔꯅꯤꯃꯥ ꯁꯔꯖꯨꯕꯂꯥ ꯀꯥꯈꯠꯂꯛꯏ ꯑꯗꯨꯒ ꯕꯤꯃꯣꯜꯅ ꯏꯁꯪ ꯁꯪꯂꯕ ꯏꯪꯈꯣꯜ ꯑꯗꯣ ꯀꯣꯏꯌꯦꯡ ꯌꯦꯡꯂꯤ ꯁꯔꯖꯨꯕꯂꯥꯅ ꯄꯨꯔꯃꯤꯂꯥꯒꯤ ꯅꯥꯀꯣꯡꯗ ꯃꯨꯔꯨꯝ ꯈꯔ ꯍꯥꯏꯈꯤꯕꯗꯒꯤ ꯄꯨꯔꯃꯤꯂꯥ ꯏꯃꯨꯡꯗ ꯆꯪꯈꯤꯗꯨꯅ ꯃꯐꯤ ꯑꯃ ꯍꯣꯡꯂꯒ ꯊꯣꯛꯂꯛꯏ ꯗꯥ ꯕꯤꯃꯣꯜ ꯗꯗꯥꯒꯤ ꯌꯨꯝꯗ ꯑꯃꯨꯛ ꯆꯠꯂꯨꯔꯁꯦ ꯏꯊꯥ ꯊꯥꯖꯗꯅ ꯄꯥꯎ ꯑꯃꯠꯇ ꯄꯤꯔꯛꯇꯕ ꯕꯤꯃꯣꯜꯅ ꯌꯨꯝ ꯆꯪꯂꯛꯄ ꯎꯕꯗ ꯃꯄꯥ ꯆꯥꯎꯕ ꯑꯃꯗꯤ ꯃꯃꯥ ꯆꯥꯟꯗꯅꯤꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯖꯩ ꯏꯕꯨꯡꯉꯣ ꯄꯥꯎꯒ ꯑꯃꯠꯇ ꯄꯤꯔꯛꯄ ꯌꯥꯗꯕꯔꯣ ꯄꯨꯂꯤꯁ ꯑꯣꯏꯕꯗꯒꯤ ꯊꯕꯛ ꯌꯥꯝ ꯆꯤꯜꯂꯦ ꯍꯥꯏꯗꯨꯅ ꯌꯨꯝꯗ ꯇꯣꯏꯅꯁꯨ ꯂꯥꯛꯈꯤꯗ꯭ꯔꯦ ꯏꯃꯥ ꯊꯕꯛ ꯑꯃ ꯁꯨꯝ ꯂꯥꯛꯄꯗ ꯆꯪꯂꯛꯄꯅꯤꯗ ꯄ꯭ꯔꯣꯃꯤꯂꯥꯅ ꯕꯤꯃꯣꯜꯒꯤ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯏꯃꯥ ꯃꯁꯝ ꯁꯥꯡꯕꯤ ꯊꯥꯖꯒꯨꯝ ꯃꯥꯏꯊꯣꯡ ꯀꯣꯏꯗꯥꯅꯕꯤ ꯂꯩ ꯃꯆꯨ ꯂꯤꯠꯄꯤꯁꯦ ꯄꯨꯔꯅꯤꯃꯥ ꯀꯧꯕꯅꯤ ꯅꯃꯧ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯑꯩꯈꯣꯏ MUꯗ MSc ꯂꯣꯏꯁꯤꯟꯃꯤꯟꯅꯔꯛꯈꯤꯕꯅꯤ ꯀ꯭ꯋꯥ ꯀꯩꯊꯦꯜꯗꯒꯤꯅꯤ ꯆꯥꯟꯗꯅꯤ ꯏꯃꯨꯡꯗ ꯆꯪꯈꯤ ꯑꯗꯨꯒ ꯇꯔꯕꯨꯁ ꯑꯆꯧꯕ ꯑꯃ ꯈꯥꯏꯔꯒ ꯄꯨꯊꯣꯔꯛꯏ ꯕꯤꯃꯣꯜꯒꯤ ꯃꯃꯥꯒ ꯕꯤꯃꯣꯜꯒꯤ ꯁꯔꯨꯛ ꯈꯥꯏꯗꯣꯛꯂꯝꯂꯒ ꯂꯦꯝꯍꯧꯔꯤꯕ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯂꯞ ꯍꯔꯥꯎꯅ ꯆꯥꯃꯤꯟꯅꯔꯝꯃꯤ ꯏꯃꯧ ꯍꯥꯏꯅ ꯍꯦꯛꯇ ꯀꯧꯊꯣꯛꯇꯨꯉꯥꯏ ꯄꯨꯔꯅꯤꯃꯥꯒꯤ ꯏꯃꯥ ꯕꯕꯥꯗꯤ ꯕꯕꯥꯗꯤ ꯑꯩꯅ ꯀ꯭ꯂꯥꯁ 10 ꯀꯥꯔꯛꯄꯗ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯟꯅ PWDꯗ SO ꯑꯣꯏꯅ ꯊꯕꯛ ꯇꯧꯔꯝꯕꯅꯤ ꯃꯃꯤꯡꯅ ꯁꯃꯨꯔꯥꯏ ꯂꯥꯛꯄꯝ ꯒꯣꯄꯥꯜ ꯏꯃꯥꯒ ꯏꯄ꯭ꯋꯥꯒ ꯑꯩꯈꯣꯏ ꯑꯍꯨꯝꯇꯅꯤ ꯑꯗꯨꯗꯤ ꯅꯪ ꯕꯥꯃꯣꯟ ꯍꯣꯏ ꯏꯃꯥ ꯑꯉꯥꯎꯕꯤꯁꯤꯗꯤ ꯀꯔꯤꯃꯠꯇ ꯈꯟꯒꯅꯨ ꯏꯃꯥꯒꯤ ꯑꯄꯥꯝꯕꯗꯤ ꯏꯆꯥꯒꯤꯁꯨ ꯑꯄꯥꯝꯕꯅꯤ ꯙꯔꯃ ꯖꯥꯠ ꯕꯤꯖꯥꯠ ꯈꯦꯠꯅꯕꯒꯤ ꯀꯔꯤꯃꯠꯇ ꯑꯀꯥꯏꯕ ꯂꯩꯇꯦ ꯑꯩꯒꯤ ꯏꯐꯝꯗꯗꯤ ꯄꯨꯔꯅꯤꯃꯥ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯔꯥꯎꯖꯩ ꯏꯃꯥ ꯑꯩꯈꯣꯏ ꯊꯦꯡꯉꯦ ꯑꯩꯈꯣꯏ ꯆꯠꯅꯕ ꯇꯧꯔꯒꯦ ꯄꯨꯡ 3 ꯇꯥꯈꯤꯗꯣꯔꯦ ꯌꯧꯔꯛꯄꯗ ꯉꯥꯏꯔꯤ ꯆꯠꯄꯅ ꯃꯥꯡ ꯍꯦꯛꯇ ꯊꯥꯏ ꯄꯨꯂꯤꯁꯀꯤ ꯁꯤꯟꯐꯝ ꯑꯣꯏꯔꯕꯒꯤꯅꯤ ꯏꯃꯥ ꯍꯥꯏꯔꯨꯔꯒꯅ ꯄꯨꯂꯤꯁ ꯅꯪ ꯈꯛꯇꯔꯣ ꯄꯨꯂꯤꯁ ꯑꯁꯤꯕꯨ ꯄꯨꯂꯤꯁ ꯑꯣꯏꯔꯤꯉꯩꯗ ꯆꯤꯔꯥꯏꯒꯗꯣ ꯂꯣꯏꯅ ꯇꯥꯡꯁꯤꯜꯂꯛꯀꯗꯧꯔꯦ ꯍꯥꯏꯕꯤꯗꯦ ꯍꯥꯏꯅꯤ ꯏꯃꯧ ꯄꯥꯝꯂꯦꯀꯣ ꯑꯩ ꯏꯃꯧ ꯄꯥꯝꯂꯦ ꯄꯨꯔꯅꯤꯃꯥ ꯁꯔꯖꯨꯕꯂꯥ ꯄ꯭ꯔꯣꯃꯤꯂꯥ ꯆꯥꯟꯗꯅꯤ ꯄꯨꯟꯅ ꯍꯧꯅ ꯅꯣꯛꯃꯤꯟꯅꯩ ꯐꯔꯦ ꯏꯆꯥꯅ ꯆꯠꯂꯒꯦ ꯍꯥꯏꯔꯕꯅꯤꯅ ꯏꯪꯈꯣꯜꯗ ꯍꯧꯕ ꯃꯅꯥ ꯃꯁꯤꯡ ꯍꯦꯛꯄꯤꯒꯦ ꯑꯁꯨꯝꯅ ꯆꯥꯟꯗꯅꯤꯅ ꯏꯪꯈꯣꯜꯗ ꯍꯧꯕ ꯃꯅꯥ ꯃꯁꯤꯡ ꯍꯦꯛꯂꯒ ꯒꯥꯔꯤꯗ ꯍꯥꯞꯀꯠꯄꯤꯔꯝꯃꯤ ꯕꯤꯃꯣꯜꯅ ꯃꯃꯥ ꯃꯄꯥꯗ ꯆꯠꯂꯒꯦ ꯍꯥꯏꯅ ꯈꯨꯔꯨꯝꯃꯤ ꯄꯨꯔꯅꯤꯃꯥ ꯑꯃꯗꯤ ꯁꯔꯖꯨꯕꯂꯥꯅꯁꯨ ꯆꯠꯂꯨꯈꯤꯒꯦ ꯍꯥꯏꯔꯨꯕꯗ ꯆꯥꯟꯗꯅꯤꯅ ꯏꯃꯧ ꯉꯥꯏꯍꯥꯛꯇꯪ ꯉꯥꯏꯔꯝꯀꯣ ꯍꯥꯏꯔꯝꯂꯒ ꯏꯃꯨꯡꯗ ꯄꯔꯞ ꯆꯦꯟꯁꯤꯟꯗꯨꯅ ꯊꯣꯛꯂꯛꯂꯒ ꯄꯨꯔꯅꯤꯃꯥꯗ ꯂꯨꯄꯥ 1,000 ꯄꯤ ꯌꯥꯔꯅꯤ ꯏꯃꯥ ꯁꯦ ꯏꯃꯧꯗ ꯏꯃꯥꯅ ꯄꯤꯕꯅꯤ ꯄꯥꯏꯁꯜꯂꯨ ꯏꯃꯥ ꯄꯨꯔꯅꯤꯃꯥ ꯆꯥꯟꯗꯅꯤꯒꯤ ꯈꯨꯡꯒꯪꯒꯤ ꯆꯝꯂꯕ ꯃꯃꯥ ꯑꯣꯏꯕꯒꯤ ꯁꯛꯇꯝꯕꯨ ꯎꯔꯒ ꯍꯔꯥꯎꯖꯩ ꯁꯦꯜꯗꯨ ꯄꯥꯏꯁꯤꯜꯂꯒ ꯏꯃꯥ ꯆꯠꯂꯒꯦ ꯍꯌꯦꯡ ꯀꯣꯟꯅ ꯑꯃꯨꯛ ꯂꯥꯛꯑꯒꯦ ꯍꯣꯏ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝ ꯇꯤꯗꯤꯝ ꯔꯣꯗ ꯂꯝꯕꯤꯗ ꯂꯥꯛꯂꯦ ꯄꯨꯔꯅꯤꯃꯥꯕꯨ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯀ꯭ꯋꯥ ꯀꯩꯊꯦꯜ ꯍꯩꯅꯧ ꯈꯣꯡꯅꯦꯝꯕꯤꯗ ꯊꯤꯟꯕꯤꯔꯝꯂꯦ ꯄꯨꯔꯅꯤꯃꯥꯒꯤ ꯊꯣꯡꯒꯥꯜ ꯅꯥꯀꯜꯗ ꯂꯩꯕ ꯋꯦꯇꯤꯡ ꯁꯦꯠꯇ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯑꯍꯜ ꯒꯣꯄꯦꯁꯣꯔꯅ ꯄꯨꯔꯅꯤꯃꯥꯕꯨ ꯅꯨꯄꯥ ꯑꯃꯅ ꯊꯤꯟꯕꯤꯔꯛꯄ ꯎꯍꯧꯏ ꯒꯣꯄꯦꯁꯣꯔ
ꯄꯨꯔꯅꯤꯃꯥꯕꯨ ꯃꯃꯧ ꯑꯣꯏꯖꯒꯦ ꯍꯥꯏꯗꯨꯅ ꯈꯟꯖꯔꯛꯄ ꯑꯍꯜ ꯑꯃꯅꯤ ꯑꯃꯔꯣꯝꯗꯅ ꯌꯨꯝꯒꯤ ꯊꯣꯡꯒꯥꯜꯗ ꯑꯄꯣꯛꯄꯤ ꯃꯃꯥ ꯄ꯭ꯔꯤꯌꯥꯅ ꯃꯆꯥ ꯄꯨꯔꯅꯤꯃꯥꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯍꯧꯖꯤꯛ ꯄꯨꯡ ꯀꯌꯥ ꯇꯥꯔꯒꯦ ꯀꯗꯥꯏꯗ ꯆꯠꯂꯨꯒꯦ ꯅꯪ ꯏꯃꯥ ꯁꯔꯖꯨꯕꯂꯥꯒꯤ PhD ꯒꯥꯏꯗ ꯇꯧꯔꯤꯕ ꯑꯣꯖꯥꯒꯤ ꯌꯨꯝꯗ ꯆꯠꯂꯨꯕꯅꯦ ꯌꯥꯝꯅ ꯂꯥꯞꯄꯤ ꯌꯥꯏꯔꯤꯄꯣꯛꯇꯅꯤ ꯅꯪ ꯃꯇꯨꯡ ꯃꯅꯥꯎ ꯆꯠꯄ ꯌꯥꯔꯣꯏ ꯅꯪ ꯂꯨꯍꯣꯡꯒꯗꯕꯒꯤ ꯉꯥꯏꯗꯨꯅ ꯂꯩꯔꯕꯅꯤ ꯕꯗꯅꯥꯝ ꯆꯥꯕ ꯌꯥꯕ ꯏꯆꯥꯅꯨꯄꯤ ꯅꯠꯇꯦ ꯉꯥꯡꯅ ꯉꯥꯡꯅ ꯄ꯭ꯔꯤꯌꯥ ꯃꯥꯡꯒꯣꯜꯗ ꯂꯩꯍꯧꯏ ꯄꯨꯔꯅꯤꯃꯥ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤ ꯇꯟꯖꯥꯗꯨꯗ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯕꯥꯃꯣꯟ ꯒꯣꯄꯦꯁꯣꯔ ꯆꯪꯂꯛꯏ ꯗꯥꯗꯥ ꯐꯤꯗꯥꯁꯤꯗ ꯂꯩꯖꯔꯦ ꯂꯦꯡꯁꯤꯟꯕꯤꯌꯨ ꯌꯥꯔꯦ ꯌꯥꯔꯦ ꯑꯩ ꯐꯝꯃꯔꯣꯏ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯇꯥꯎ ꯀꯔꯤ ꯇꯥꯛꯄꯤꯒꯗꯕꯅꯣ ꯗꯥꯗꯥ ꯅꯆꯥꯅꯨꯄꯤ ꯄꯨꯔꯅꯤꯃꯥꯅ ꯀꯔꯤꯒꯤꯅꯣ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ ꯂꯦꯞꯂꯕꯁꯤꯗ ꯅꯨꯄꯥ ꯅꯍꯥꯒ ꯀꯣꯏꯆꯠ ꯆꯠꯂꯤꯕꯁꯦ ꯉꯁꯤꯁꯨ ꯁ꯭ꯀꯣꯔꯄꯤꯌꯣ ꯊꯧꯕ ꯁꯟꯒ꯭ꯂꯥꯁ ꯎꯞꯄ ꯅꯨꯄꯥ ꯑꯃꯅ ꯊꯤꯜꯂꯛꯂꯝꯕꯅꯤ ꯑꯩꯈꯣꯏ ꯁꯥꯏ ꯂꯩꯀꯥꯏꯒꯤ ꯑꯉꯥꯡꯁꯨ ꯃꯥꯟꯗꯦ ꯑꯗꯨꯅꯅꯦ ꯊꯨꯅ ꯂꯨꯍꯣꯡꯊꯣꯛꯅꯕ ꯇꯧꯁꯤ ꯄꯥꯒꯅꯤ ꯗꯥꯗꯥ ꯑꯩ ꯏꯆꯥꯅꯨꯄꯤꯕꯨ ꯋꯥꯔꯛꯆꯒꯦ ꯗꯥꯗꯥ ꯑꯁꯨꯝꯅ ꯄ꯭ꯔꯤꯌꯥ ꯁꯥꯎꯅ ꯏꯃꯨꯡꯗ ꯆꯪꯈꯤ ꯕꯥꯃꯣꯜ ꯒꯣꯄꯦꯁꯣꯔ ꯏꯝꯐꯥꯜ ꯃꯌꯣꯜꯒꯤ ꯑꯃꯗꯤ ꯃꯅꯤꯄꯨꯔꯒꯤ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯔꯥꯖꯅꯤꯇꯤ ꯋꯥꯂꯥ ꯀꯌꯥꯅ ꯈꯪꯗꯕ ꯂꯩꯇꯦ ꯕꯥꯃꯣꯜ ꯒꯣꯄꯦꯁꯣꯔꯅ ꯇꯧꯒꯦ ꯈꯟꯕꯗ ꯉꯝꯗꯕ ꯂꯩꯇꯦ ꯄꯥꯎꯅꯥ ꯕꯖꯥꯔ ꯊꯪꯒꯥꯜ ꯕꯖꯥꯔꯗ ꯃꯁꯥꯒꯤ ꯃꯤꯡꯗ ꯗꯨꯀꯥꯟ ꯄ꯭ꯂꯣꯠ kaya lay ꯃꯅꯤꯄꯨꯔꯒꯤ MLA ꯐꯥꯎꯕꯅ ꯚꯣꯠ ꯃꯇꯝꯗ ꯂꯨꯄꯥ ꯂꯥꯛ ꯀꯌꯥ ꯕꯥꯃꯣꯜ ꯒꯣꯄꯦꯁꯣꯔꯗꯒꯤ ꯄꯨꯏ ꯃꯆꯥꯅꯨꯄꯥ ꯕꯂꯔꯥꯝ ꯁꯥꯊꯤꯕ ꯕꯥꯃꯣꯜ ꯑꯣꯏꯖꯔꯕꯁꯨ ꯈꯕꯩ ꯄꯥꯏꯗꯕ ꯃꯇꯝꯁꯤꯒꯤ ꯗ꯭ꯔꯒ ꯀꯔꯕꯥꯔ ꯇꯧꯕ ꯃꯁꯥꯃꯛꯁꯨ ꯗ꯭ꯔꯒ ꯑꯦꯗꯤꯛ ꯑꯣꯏꯕ ꯃꯤꯁꯛꯅꯤ ꯃꯄꯥ ꯒꯣꯄꯦꯁꯣꯔꯒꯤ ꯗ꯭ꯔꯒ ꯀꯔꯕꯥꯔꯗ ꯌꯥꯝꯅ ꯆꯥꯎꯅ ꯊꯧꯗꯥꯡ ꯂꯧꯔꯤꯕ ꯃꯤꯁꯛꯅꯤ ꯕꯥꯕꯥ ꯅꯁꯥꯒꯤ ꯅꯃꯣꯛ ꯊꯤꯕꯅꯤ ꯍꯥꯏꯕꯗꯨ ꯀꯝꯗꯧꯔꯦ ꯑꯩ ꯍꯧꯖꯤꯛꯇ ꯑꯩ ꯏꯃꯧ ꯄꯨꯔꯅꯤꯃꯥ ꯍꯣꯏꯗꯒꯤ ꯍꯜꯂꯛꯄꯅꯤ ꯀꯔꯤ ꯂꯩꯈꯥꯏ ꯇꯥꯔꯒꯦ ꯕꯥꯕꯥ ꯌꯥꯗ꯭ꯔꯒꯅ ꯅꯆꯥ ꯐꯥꯔꯒ ꯂꯧꯒꯦ ꯇꯥꯛꯄꯤꯌꯨ ꯄꯥꯕꯨꯡ ꯑꯊꯨꯕꯗ ꯃꯃꯥꯗꯨꯅ ꯂꯨꯍꯣꯡꯂꯒꯅꯤ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯉꯁꯤ ꯄꯨꯔꯅꯤꯃꯥꯗꯨ ꯁ꯭ꯀꯣꯔꯄꯤꯌꯣ ꯊꯧꯕ ꯁꯟꯒ꯭ꯂꯥꯁ ꯎꯞꯄ ꯑꯃꯅ ꯍꯧꯖꯤꯛꯇ ꯊꯤꯜꯂꯛꯄ ꯏꯄꯥ ꯎꯍꯧꯏ ꯃꯄꯥꯒꯤ ꯋꯥꯍꯩ ꯇꯥꯕꯗ ꯅꯤꯁꯥꯅ ꯉꯥꯎꯔꯕ ꯕꯂꯔꯥꯝ ꯃꯍꯥꯛꯀꯤ 9mm ꯄꯤꯁꯇꯣꯜ ꯕ꯭ꯂꯦꯡ ꯐꯥꯌꯔ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨ ꯌꯥꯔꯣꯏ ꯑꯩ ꯀꯩꯝꯇ ꯈꯪꯗꯦ ꯕꯥꯕꯨ ꯄꯨꯔꯅꯤꯃꯥ ꯑꯩꯒꯤ ꯑꯣꯏꯗꯕ ꯌꯥꯗꯦ ꯕꯂꯔꯥꯝ ꯄꯥꯕꯨꯡꯅ ꯁꯣꯏꯗꯅ ꯏꯆꯥꯒꯤ ꯅꯤꯡꯕ ꯊꯨꯡꯍꯟꯒꯅꯤ ꯕꯂꯔꯥꯝ ꯃꯄꯥ ꯒꯣꯄꯦꯁꯣꯔꯅ ꯊꯥꯖꯕ ꯄꯤꯔꯛꯄ ꯑꯗꯨꯗ ꯍꯟꯊꯔꯝꯃꯤ ꯑꯃꯗꯤ ꯃꯥꯒꯤ ꯒꯥꯔꯤ ꯊꯧꯗꯨꯅ ꯃꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯈꯤ ꯑꯁꯣꯝꯗꯅ ꯄꯤꯡꯀꯤ ꯅꯨꯃꯤꯠ 8ꯅꯤ ꯈꯛꯀꯤ ꯂꯤꯞ ꯂꯧꯔꯒ ꯃꯅꯤꯄꯨꯔꯗ ꯂꯥꯛꯄꯅꯤ ꯉꯁꯤ ꯃꯅꯤꯄꯨꯔ ꯑꯃꯁꯨꯡ ꯃꯄꯨꯔꯣꯏꯕ ꯊꯥꯗꯣꯛꯂꯒ ꯗꯦꯜꯂꯤꯗ ꯆꯠꯀꯗꯕ ꯅꯨꯃꯤꯠꯅꯤ ꯍꯟꯗꯛꯇꯤ ꯃꯅꯦꯝꯄꯣꯛ ꯖꯣꯏꯃꯇꯤ ꯑꯃꯗꯤ ꯃꯀꯨꯕꯣꯛ ꯖꯣꯏ ꯀꯨꯃꯥꯔ ꯗꯦꯜꯂꯤ ꯈꯣꯡꯆꯠ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯃꯤꯟꯅꯒꯅꯤ ꯄꯤꯡꯀꯤ ꯃꯩꯇꯩꯔꯣꯜ ꯅꯤꯡꯊꯤꯅ ꯈꯪꯂꯦ ꯑꯃꯗꯤ ꯃꯅꯤꯄꯨꯔꯒꯤ ꯏꯟꯁꯥꯡ ꯊꯣꯡꯕ ꯆꯥꯕ ꯃꯅꯦꯝꯄꯣꯛꯅ ꯅꯤꯡꯊꯤꯅ ꯇꯝꯕꯤꯗꯨꯅ ꯍꯩꯔꯦ ꯆꯠꯂꯝꯗꯥꯏ ꯑꯌꯨꯛ ꯃꯇꯝꯅꯤ दा बसंता दिल्ली चटप तारे दा कायना याम हैरेने मैतेरोल ngangbagade होय चटप तापने नंगैना तौरिबा थबकसे इंडिया गवर्नमेंट किने छिनफमसिनी बानी कुइने लयु तमनंद्र माले पिंकीना पिरांग सिंथदुना मपुरोइबाबु कोंजदुना कप्पी बसंतना पिंकी की माइथोंगदा तारिबा नुंगसिबगी पिरांगदु मखुतमगना तैथोकपी पिंकी मपुरोइबना नुंगसिबा मित्येंगना येंगबिबा अमदि लूना तौबिबा अदुदा हराउजे तंजासिदा मचा लंचेनबा चेंसिल्लाई मम्मा मम्मा बाबाना फुरगे कपिरा मम्मा बाबा से मणिपुरी दा लेहौरनी अदुगी नुंगहाइतदुना कपलिबा बाबा नंग थुना लाओको बुबोक बुबोसु अखोइगा चटमिन्नगनी हाइदुना फिरोन सेटहौरे नतु मते लेबा नुंगाइरोये बसंता मचागी वादो ताबदा हराउजे चलमदाइगी मिकुप यौसिल्लकले इबुंगो बसंता नंगदी नोई ताकुलगा लेमिनहौरो हौजिकी मतमसे मीदगा मी फत्तबने चिक्सिन लेरमुको इबुंगो इमौ थिनबा ओइना अखोइसु था अमरोमि लेथोरके होइमा फगनी ड्राइवर कुलना गाड़ी थौदोरक्तुना बेग सिंदु हापकटली जोयमती जोय कुमार पिंकी अमदि लंचेनबा थोकनबा सेम सारे बसंत सुमखोय थिनबा याउरी एयरपोर्ट यौरदुना कुलना बेग सिंदु थांगदुना ट्रॉली दा हापकटली लंचेनबना मपा बसंतबु चेतना कोंजदुना मपागी ममाइदा चुपचै बसंतसु मचाबु कोनसिनजै
असुमना काइनबगी बिदाय पिनरे थौबाल डिस्ट्रिक्ट की लोइजिंग लोया तंपाक लमदमदा लालहौबगी इरांग यामना कलमी कुमजा कयादगी लालहौबना खुंगंगी लौयाम चाबा खरा चाउना ललोन इटिक तौजबा कयादगी सेल खाइबा लंबी चटपा गाड़ी अचौब मचा थौब कयादगी गाड़ी नमफूदा वाइब कया चथरे हाइबा पुलिस हेडक्वार्टर पाव लाक्लमी पुलिस हेडक्वार्टर इम्फाल मणिपुर की सीएम याउना डीजीपी डिस्ट्रिक्ट खुदिंगमकी एसपी सिंगी अवांग थाकी मिफम अमा पांगथोक्लमी मिफम अदुगी मतुंगिना थौना फरबा स्ट्रेटेजी दा हई सिंगलबा बिमोलना थौबाल डिस्ट्रिक्ट की एसपी ओइना थौ पुरगनी हाइबा वारेप लौरम्मी एसपी बिमोल मसाना असिगुमलबा क्राइम कया असि लाक्सिनबा अचौबा थौदांग लौगनी हाइना अचेतप थाजबा मिफम अदुदा पिरम्मी इम्फाल वेस्ट की एसपी बिमोलबु लाक्लिबा जनवरी की तांग अनीदगी थौबाल डिस्ट्रिक्ट की एसपी ओइना थौ पुरगनी हाइना पाउचे सिंग अमदी न्यूज सिंगदा याउखी थौबाल डिस्ट्रिक्ट की चिंगी मफम अमदना वांगथोय खुमन्ना महाक की लानमी सिंगा गोरिला वारफेयर की मरमदा सुगाइना ताकपी तंबिरम्मी वांगथोय खुमन लालहौलुक अमगी सर्जन मेजर अमनी मथंगी तांकक ngaibiyu matamdu phawba kainabagi yathang nijari